Hello mayam da yam kana ba product khara ulake aduga offer pidoi offer akogi ke ba dagi one time da lupa lising trang agi pot lauraba bracelet se si lising mari piba bracelet yam kana ba bracelet akogi lising mari piba se ama haptoi ne ba one time da lising mang tara akogi lising tara gi lauragana akoi si se haptoi ni drugs pareng se lising tara gi lauragana drugs pareng se haptoi ni aduga lising trang agi lauragana asigi akoi bracelet yam kana ba se pidoi ni akoi free da haptoi ne ba lupa lising trang agi pot lauragana aduga lising trang agi pot lauragana sigi se haptoi ni aduga lising tara gi lauragana se haptoi ni aduga lising manga gi mari gi lauragana si haptoi ni lising tara lauragana si ani hapkani ko ani si je akoi si pareng je ani hapkani aduga lising si hapkani adu sigi mamanje lupa lising amamam ne ba lising amamam je free da haptoi ni lising manga gi laubudana lising manga gi laubudana ama haptoi ni lising tara lauragana ani haptoi ni sumaina si apamba dum choose toba yani ko si je lising amamam ni lising amamam je akoi lising manga gi pot laubudana ama hapkani lising tara laubudana ani hapkani aduga sigi rudrak se lising tara gi laubuda hapkani maman di lising mari ni maman je lising mari ni adugo aina akoi free da oina akoi keba gi product hek lauba mi kuding da free grip tawdoi ni aduga si ju lising mari ni sina muka khare hena phai phabagi aduna si juna lupa lising tranga gi pot lauba matam da tranga gi pot lauba matam da ICP gani aduga tha amada oirasu adum mana nongmagi lising mari lauba manga lauba ahum lauba punjal laga tha amada punjal laga su ai adumaina akoi gi free grip hapke mayam pambiba sing ke ba herbal health care center da lakpiu adum phajai akoi ju siri ni ko adum phajai kudang phajabada ga siri da en phajani somda su phajaw am siri sana sibai mahutta ko paisugum baje siba matamda hakchang da koi negative energy ma lauthokra doini negative energy lauthokra doini aduga hakchang gi kana ba heart attack kumba tawdona ba heart attack tawraroi aduga bp stroke tawraroi aduga koi bp normal laktoini si je dum kana bane mayam dum phajabane si phajasu ko sisu phajabane dum phajai dum pambiba sing keba herbal health care center kurai lamlong thongda lakpiro pambiba sing adum aingonda ko phangbigani aduga leige haragana lupa lising mari khara dum ta thok ta sin yani aduga pot ka agana lising tara tranga gi pot ka agana sipi doi ni aduga sigaje tranga gi pot ka agana adu tarai pot ka agana si kap pi doi ni adagi sije lising pi ba se lising manga gi ka agana si amamam hap doi ni lising tarai ka agana ani hai tare ko sumaina akoi pi thok doi ni aduna ai ju si je adum haksang je kunsi je sang leina ba hai tare ko aduga negative energy ma lauthok ki doi ni positive energy da purak doi ni aduna si gi se dum mayam da dum kana bani ai free grip ne akoi ke ba da gi pot lauba mi khuding makta akoi si leina ba hap doi ni ko si mayam je loi hap doi ni aduna mayam pambi ba sing ling lakpiro si mayam pambi ba sing lakpiro ko